अहानबमक्तदा मयामबु इकोकनोना खुरुमजरी कंप्यूटर तंबीबा सीरीज की अहानब सरुक ओइना पुजरकलिबा वीडियो असी बेसिक्स ऑफ कंप्यूटर की मतांगदनी हौजिक अखोय कंप्यूटर करीनो हाइबदु खंगनब होनरसी कंप्यूटर हाइबा ममिंग असी कंप्यूट हाइबा वाहै अदुदगी लाकबनी वाहै असीगे अर्थदि अंक होटपा हाइबनी कंप्यूटर ना अखोयगिदमक थबक थौरम मयाम अमा तौबीरिबा पुनमक असी सुपनगी अंक होटपा खक्तनी हौजिक कंप्यूटर की डिफिनिशन यंगमिनरसी A computer is an electronic device used to store and process data and information. हाइबदी कंप्यूटर हाइबसी इलेक्ट्रिक याउद्रगदी थबक तौबा ngamdaba device amani aduga masi data amasung information haplaga thamnaba amadi process taunaba khulai amani samna hairabada computer haibasi aikoina piba instruction gi matungina data loksinduna process tauraba matugda electronic information do onthokduna aikoi gi damak thambiba khulai amani computer asi hardware amadi software component sing na pullaga semani masina makhal makha kaya gi thabak thorom sing taubada aikoi da mateng pangi hardware gi manung sallibasi computer masamak amadi computer da samduna sizinariba device khuding makpuni aduga software haibasina thabak ama pangthokpa matamda computer na ingadaba thauda wahai singi sabun adubuni hauziki matam asidadi computer asi hiram kaya mukta haibadi industries schools government office banks railways shops airport asina chingbada sizina aikoina computer sizinabana matam pangal amadi paisa asuki matik hanthan mangami matang asida video asi loisinjare video asi karam tobibage haibadu comment tobirau adongi comment tabu khaurang na ngaijari loinana channel asibu subscribe tobidriba singna subscribe tobiba kaubiganu mathangi video da mayamga amuk thengna minarasi